Manipur Top Channel gi mai gi maruiba pau khara ahan bada ngasi numida wairam phong gi ba pandam pau si digi logusaraga Nupi oibi kayabu namja namtheknabagi thoudok chennariba elected member yaona atei miyoising numit mangani gi manungna lale sengdoktrabadi video clip sing thadoralagani KCP taibangan ba layoi kraba ipaipu singna iramdam kangleipa sigi puari amadi satna kanglon loinana nupi angangbu awangbu thakta thangatuna thambirami Masibu khongoi nariba miyoi khuzo khara sina sathariba aranma thawong singi video clip message amadi audio sing lai natragana laiti khangnaba masa masa da yaholagani nupi angang kya masana yaraga natragana nupi angang karwa tawduna sel tanwa miyoi khuthangda sel khrana mantik naraga nupi oibi kya bu namja namtheknabagi thawdo asida chennariba elected members sing yauna atei miyoi sing numit mangani gi manungda Lale haina sengdoktrabadi video clip sing miyamna thadoralagani haina Operation on Eradications of Public Enemy KCP taibangan mo group ki sirol man haidi sirol sina makha taraduna nupi bo awang mo thak thambada maming lairamba iramdam kanglaipa sing asiti nupi angang bo lukmai da ha bagi yonwa posa amagum khanba migi masingna nomo nomi hengal agli haina lob yari masingi mathakta nupi oibi kayanasu Masana nana fazaba firol setchilaga ke mauduna mayumdagi senpham ama satpagumna tholokduna nattabali satuna sel tanna bo hona bigi sangs nomu nomigi hengalakli haiba khangba ngamli haina lup asina phungdorakli chirol sinai leipak miyam gi lusingba madi lawmaker ni haijaba miyamnadi honorable phawba kauduna makhoibo asawo phida thaduna ikai khumnariba miyam gi mihut oidiba kayana phawba lamdam asigi nupi angang kya bo aranba thawong sathaduna lairi masana yana natragana nupi angang karbar tawba kharagi kuthangda sel kharana mantikna dun namja namtheknabagi evidence phawba video clipsing lup asida lairi asigumba thabak thoram sing asida hakthengna sienaba masum yauriba miyoising sina masana asigumba thabak thoram sing khudakta lepatabani karigumba leptaba tarabadi press media kuthangna miyamni yoholagani sahi aniga tha makhai phasidaglaba leibaki conflict asi lusinana bohonabada lengakti yariba mihut singasina kok sungsinabagi muhutta asigumba lamsat naidaba thabak thawong sing asida onchinduna leibana miyamna mayuknariba irang asi lusinna ngamdabani haibada haibamba thoklo hari kanglaipa asida khudaminariba kanglaisa khudimaki pukning penanaba amadi ningma thungona bulupasina honadun lakli Kanglai kunai sigi aron ma yekna basingbu marup phone muthana bigi panamda lup asina sem kiba operation team asina ehing nungthil khaidana loilam chanchin biraba laipa amagi manungda khudol oina phangba lainga ka pangkhak oiraba mihit khaktamak lairiba khangen pham yawnu wana hingba pangkhak oiri amasum misam miyamgi asum kholaw sing madi wakat singbu lumna lawduna lup asina ngasi phaw lakli loinana senjaw paiba ina kaya khunmisingna iramdam kanglaipa sigi sujanom jaragi hingliba miyamdi yengliba miyengbu namkhaiduna manaba khunai amadi ningtamba khunai amagi damakta hotna jariba sida miyamna thawna apangal hapiu lup asina hek sapung lakpadagi ngasi phawba miyamgi oiba thabak thoram singda miyamga chapminaduna lakli hanasu sirol asina hairi Atop paomana lusingba khanba amadi lengak sembagi khanakhiba leiti MLA tari ngaranumidang BJP gi senior MLA khara punsinduna tera sapam lekta leiba pasoi kendra gi MLA sapam kiebagi yumna pangthokiba mifamadu lusingba khanbigi amadi lengak semnabigi matana khanakhiba nati Manipur gi tunggi dama khanakhiba ni haina ngarangi mifamadu saruk yakhiba MLA nipan gi manungda taret na sengdokri MLA Singaduri Langthawal Kendra gi MLA Karamsyam Singjamai Kendra gi MLA Yumnam Khemsan Thangmaiban Kendra gi MLA Kumaksum Joykisan Lamsang Kendra gi MLA S Rajen Ningthaukhong Kendra gi MLA Gobidas Konthaujam Lamlai Kendra gi MLA KS Ibumsa Masum Pasoi Kendra gi MLA Sapam Kunjakesor Kiabani Adumainama ngarang mifamadu saruk yakhiba MLA Wai Radie Samdi Masai gi thaba amana maram oiraga saruk yaba ngamkhidabani hari Iram masiga mari lainana tira sapam lerakta MLA kibigi yumda pangthokpa pawgi mifam amada MLA KS Ibomsan hai ngarangi mifam adu maru oina Manipur hauzik oiriba phibam amadi sentana popular government ama semba yana bo hotnariba sida MLA singi mekidigi pangshinba yabana karino loinana matawkrabna popular government ama state asida amuhanna lakhangini habigi matangna khanakhibani
Manipura president rule thamlakpa tha ahum phajilakpaga iroinana miyamna state asida anoba government ama thamningbi apamba MLA sing khangi ngarang mifam aduna Manipura miyam gi lenga ama amuhana matau kramna halakhangani haibigi matangda kumna khannabaga iroinana national highway singda miyam free oina satok sin jahanana madi nomigi tangai phataba polam sing ayet pe yauduna pushilaknaba loinana irang asina maram oiduna lanjena duna relief camp sing sangjapam lauduna leiriba internally displaced persons sing IDP sing tek kaidana masa masa ki miyumda hanjinna ngamnabigi matangnasu khanaki hairi Sentana pekhalakpa thabak singda MLA singi makedi gi pangbiya ba mating pangna bus honari ngarangi mifam aduna anaupa lenga ama siamnaba madi kanabu lusingba khangani habigi matangda khanaba lekhidi MLA ni pana lusingba khanbigi haksu daiti leader khanba bisi MLA sing punsinduna khangadabane BJP goinadi matam matamdugi phibam yenglaga lusingba khanbigi thabak chathaduna lakleki Panmayabadi ngarang MLA kebagi yumda BJP gi senior MLA ni pana punna mifam pangthukuna wa khanakibani loinana lakliba me taraga mapanda langthawal kendra gi MLA karam syam gi yumda amuhana MLA singi apunba mifam ama pangthokani haina pauksi singda yauna rakhibani amaramda nongthomam berena February mapanda minister pham thadokhibaga loinana February 16 da intimated suspension gi mawngda Manipura president rule thamkhibani President rule thamkraba matung BJP MLA majority oina ngasi phaw lenga ama amuk hana semangam dana lakhibani amaromda BJP gi Manipur in charge Summit Patra su Manipur anirak laktuna MLA kharaga tuan unaba leikrabane hansu paw sida makhatana phungdorakli atop paw mana kangla imalup ki mapok kumon pangtokri mama oibi singama toina punsinduna thabak toba matam oire kil Kanglai Pak Imalup Kilgi Taraga Mangarak Suba Foundation Day Thorum Pangdokri Mama Oibi Singama Toina Punsin Thabak Tauba Matam Oire Haina Kilgi President RK Sanahan Bin Pangdokri Major Kulda Leipa Manipur Press Cup Ki Lokta Hol Pangdoki Thoram Maduda Zenimski former director Dr. Laisram Deven Kilgi President RK Sanahan Bi Kilgi advisor Ningta Khongjam Basanta Mati Impal Municipal Corporation 1 number 6 ki cooperator Taurangum Indrajina Tharongi Maru Aiba Mithunglen Sing Oina Saruk Yaki Thauram Maduga Mari Redana RK Sanahan Mina Makhatana Hai Matamama Manipur Army Forces Special Power Act Hamzinuna Lamdamasi Miyoi Kya Onaki Matamadur Iram Damasipu Kalhodabi Yadi Haiduna Mama Oibi Kiana Tolaktuna Lantinaki Matamaduri Hauna Lamdamasita Ladiba Wakal Manaba Ima Sing Punsilaga Kil Hari Bulu Siem Kibani Haujik su makhatana lup asina irei baki damak paikhatfam thokpa thabak thoram sing paikhatli hairaduna lamdam asida tangdu lai taba leitri thengnari bulana sit masoi taba man mami asi mama ama oina noit papui amaga manadrabati mina kudong sabus lokigani maramuduna ama toina punsinduna thengnari bulana si mayong minasi haibu wapam thamladuna lamdam asigi mama oibising ama toina punsinduna masa oibising ama toina punsindana ba hotna biu haibu wapam stamki Nakalamaramda Thauramadu ki chief guest oina saruk yakiba Dr. Laisram Deviana phungdokpada Manipur gi issue ama lakpa matamda lamdamasi gi mama oibisingna asabu thaudang loduna lakli tangkak naina iramdamasi ta tholakpa thaudok kayada mama oibisingna tholaktu sauna mayunari hauzu iramdamasi da sithariba lana sina mama oibisingna asabu thaudang lori mama oibisingna loriba thaudang asi masa aikoina khangna sipa mathau tari Hairaduna Manipur gi hauzu oiriba phibam sida leader munaduna leiribasi taudana tangdu leitaba hanjina na bonasi aikoi puno hotna minarabadi lana simai pakani thajai hairinasu paw sida makhatana phungdorakli aduga tentana sumna meyamna thamjarangge hauzu koina di meyam paw matang aselu sinjarge amasum makhataba anoba update meyam punanga mina sena channel sigi mekedi gisu meyangin phamna makhatana thamjari makhataba no update meyam punanga mina si